ꯆꯥꯎꯕꯅ ꯎꯃꯪꯗ ꯆꯪꯂꯛꯄꯗ ꯊꯣꯡ ꯄꯥꯟꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯑꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯊꯣꯡ ꯑꯃ ꯄꯥꯜꯂꯝꯃꯤꯁꯤꯅ? ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯗ ꯑꯩ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯑꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯣꯡ ꯄꯥꯟꯕ ꯈꯣꯡꯅꯥꯡꯁꯤꯗꯤ ꯑꯃꯨꯛꯄꯨ ꯎꯗ꯭ꯔꯤꯅ꯫ ꯃꯁꯤꯗꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯒꯅꯦ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦꯗꯣ ꯌꯦꯡꯉꯨꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯄꯥꯏꯔꯒ ꯐꯝꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ, ꯀꯃꯥꯏꯅ ꯇꯧꯕ ꯎꯃꯪꯅꯣ ꯁꯤꯕꯣ? ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯎꯃꯪꯁꯤꯗꯒꯤ ꯊꯣꯛꯂꯒ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤ ꯃꯤ ꯑꯣꯏꯅ ꯐꯥꯔꯒ ꯆꯥꯔꯁꯤꯔꯣ? ꯌꯥꯝ ꯀꯨꯏꯔꯦꯗ ꯃꯤꯒ ꯆꯥꯗꯕꯁꯨ꯫ ꯇꯥꯅꯤꯡꯗꯦ, ꯀꯔꯤ ꯋꯥꯇꯥꯅꯣ? ꯃꯤ ꯆꯥꯕꯗꯣ ꯍꯥꯎꯇꯦꯕ, ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ꯫ ꯀꯩꯅꯣ ꯃꯣꯏꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯤꯗꯤ? ꯃꯤ ꯆꯥꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ꯫ ꯑꯩꯁꯦ ꯎ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯃꯣꯏꯅ ꯈꯪꯉꯖꯥꯠꯂꯣ? ꯑꯩ ꯆꯥꯕꯒꯤ ꯃꯔꯝꯗ ꯑꯣꯏꯖꯥꯠꯂꯣ ꯃꯣꯏ ꯁꯥꯟꯅꯩꯁꯤꯕꯣ? ꯍꯤꯡꯆꯥꯕ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪꯗꯨꯗꯅꯦ ꯑꯣꯏꯅ ꯆꯠꯂꯨꯔꯁꯦ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯄꯥꯠꯇꯨꯗ ꯄꯣꯔꯣꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤ, ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯨꯔꯁꯦ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯃꯗꯨ ꯃꯐꯝꯗ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏ ꯄꯣꯔꯣꯝ ꯑꯍꯥꯎꯕꯗꯣ ꯆꯥꯔꯨꯔꯁꯦ꯫ ꯁꯤ ꯎꯃꯪꯁꯤꯗ ꯂꯩꯔꯗꯤꯅꯦ ꯆꯔꯥ ꯍꯦꯟꯕꯗ ꯁꯤꯕ ꯇꯥꯔꯦ꯫ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯣꯡꯅꯥꯡꯗꯨꯒ ꯑꯇꯤꯌꯥꯔꯣꯝꯗ ꯄꯨꯂꯞ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯣꯡꯅꯥꯡꯁꯦ ꯌꯥꯝ ꯅꯤꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯇꯟꯖꯥꯁꯤꯗꯕ ꯀꯗꯥꯏꯗꯅꯣ ꯃꯕꯥꯅꯤꯅ ꯄꯣꯔꯣꯝ ꯆꯥꯕ ꯆꯠꯀꯅꯤ ꯍꯥꯏꯁꯤꯕꯣ? ꯃꯕꯥꯅꯤ ꯆꯥꯕ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯁꯅꯨ, ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ꯫ ꯆꯥꯎꯕꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯣꯡꯅꯥꯡ ꯑꯗꯣ ꯄꯥꯏꯔꯒ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯎꯖꯥꯎ ꯑꯗꯣ ꯄꯥꯏꯔꯒ ꯂꯩꯕꯗꯨꯗ ꯆꯥꯎꯕ ꯑꯗꯣ ꯌꯥꯝ ꯀꯤꯖꯔꯝꯃꯤ꯫ ꯀꯤꯃꯟꯗꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯍꯣꯏꯁꯣꯔ, ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯑꯩꯕꯨ ꯄꯨꯔꯤꯁꯤꯕꯣ? ꯅꯅꯥꯏꯁꯦ ꯑꯝꯇ ꯀꯟꯕꯤꯌꯨꯕ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯎꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯏ꯫ ꯆꯠꯁꯤ ꯂꯥꯎ, ꯄꯣꯔꯣꯝ ꯌꯥꯝꯅ ꯂꯩꯕ ꯄꯥꯠꯇꯣ ꯑꯗꯨꯗ ꯆꯠꯂꯒꯅꯦ ꯄꯣꯔꯣꯝ ꯐꯥꯔꯨꯁꯤ ꯂꯥꯎ꯫ ꯍꯣꯏ ꯂꯥꯛꯑꯣ, ꯄꯨꯛꯀꯁꯦ ꯄꯣꯛꯈꯥꯏꯒꯩ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯎꯕꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯄꯥꯠꯂꯣꯝꯗ ꯄꯥꯏꯔꯒ ꯆꯠꯈꯔꯦ꯫ ꯑꯣ, ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯆꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯗꯤ ꯃꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯄꯣꯔꯣꯝ ꯆꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯦ? ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯍꯦ, ꯃꯣꯏ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯨꯗꯤ꯫ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯃꯈꯣꯏꯅ ꯄꯨꯔꯛꯏꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯌꯦ꯫ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯃꯤꯇ꯭ꯔꯪꯒꯤ ꯂꯝꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯅ ꯃꯔꯣꯝ ꯆꯥꯏꯔꯒ ꯂꯩꯔꯤꯕ, ꯃꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯎꯄꯨ ꯑꯃ ꯂꯧꯔꯨꯕ ꯐꯗꯧ ꯃꯥꯜꯂꯦ꯫ ꯎꯄꯨ ꯃꯆꯥ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯆꯥꯎꯕꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯈꯣꯡꯅꯥꯡꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯗꯥꯎ ꯐꯖꯅ ꯌꯥꯏꯍꯦ꯫ ꯄꯣꯔꯣꯝꯒꯁꯦ ꯑꯆꯧꯕ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ, ꯐꯖꯅ ꯍꯥꯎꯅ ꯆꯥꯊꯣꯛꯑꯦ ꯀꯩꯅꯣ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯛꯁꯨ ꯊꯜꯂꯕꯅꯤꯅ ꯐꯖꯅ ꯇꯨꯝꯃꯨꯔꯁꯦ꯫ ꯆꯨꯡꯊꯥꯝ ꯁꯣꯅꯤ, ꯑꯦꯂꯥꯡꯕꯝ ꯔꯥꯙꯥꯔꯥꯅꯤ, ꯆꯦꯁꯝ ꯏꯕ꯭ꯔꯥꯍꯤꯝ, ꯋꯥꯍꯦꯡꯕꯝ ꯕꯤꯖꯣꯏ, ꯁꯣꯃꯣꯔꯖꯤꯠ ꯈꯥꯡꯉꯥꯝꯕ, ꯂꯥꯕꯦꯂꯤ, ꯃꯅꯥꯎ ꯀꯣꯏꯖꯝ, ꯔꯥꯃꯥꯟꯗꯥ ꯅꯍꯥꯛꯄꯝ, ꯔꯦꯁꯃꯥ ꯑꯖꯝ, ꯃꯌꯥꯡ ꯒꯨꯜꯐꯥꯅꯥ, ꯔꯝꯕꯣ ꯋꯥꯡꯖꯝ, ꯇꯤꯌꯥꯏꯁ ꯔꯣꯃꯦꯁ, ꯀꯤꯔꯟ ꯅꯥꯎꯔꯦꯝ, ꯏꯔꯥꯕꯟꯇ ꯁꯔꯃ, ꯍꯤꯌꯥꯏ ꯂꯩꯃꯥ ꯌꯥꯡꯂꯦꯝ, ꯑꯇꯣꯝ ꯖꯦ.ꯑꯥꯔ. ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ꯫ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯋꯥꯏ ꯑꯃ ꯁꯪꯉꯦꯅ ꯁꯤ ꯑꯣꯏꯔꯗꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯎꯃꯪꯕꯨꯛꯇꯤ ꯌꯧꯔꯦꯗꯅ꯫ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦ, ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯒꯦ꯫ ꯑꯍꯤꯡ ꯑꯗꯥꯝ ꯑꯣꯏꯁꯜꯂꯛꯐꯥꯎ ꯆꯥꯎꯕꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇꯦꯕ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ?
ꯀꯗꯣꯝꯗ ꯆꯠꯂꯒ ꯊꯤꯔꯨꯅꯤ ꯑꯩꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯗꯥꯏꯗꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯆꯠꯂꯨꯏꯗꯨꯕꯣ ꯑꯩ ꯉꯁꯥꯏꯗꯒꯤꯅꯤ ꯅꯪ ꯊꯤꯔꯤꯁꯦ ꯄꯥꯕꯨꯡ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯁꯤꯕ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯅꯦ ꯂꯣꯏꯅ ꯐꯖꯅ ꯇꯝꯃꯒꯦꯕ ꯆꯥꯎꯕꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯂꯝꯃꯤ ꯑꯁ ꯌꯥꯝ ꯌꯥꯝꯃꯤꯍꯦ ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯅ ꯃꯁꯤꯒꯤ ꯁꯅꯥ ꯈꯨꯌꯥꯝꯁꯤꯗꯤ ꯁꯤꯕꯨ ꯂꯩꯔꯗꯤ ꯄꯥꯕꯨꯡꯁꯨ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯔꯅꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇꯅ ꯌꯨꯝꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯕ ꯌꯥꯔꯅꯤ ꯑꯗꯣ ꯅꯪ ꯄꯨꯅꯤ ꯄꯨꯔꯛꯑꯗꯤ ꯈꯔ ꯌꯥꯝꯅ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯎꯄꯨ ꯃꯆꯥ ꯑꯃꯈꯛ ꯄꯥꯏꯔꯒ ꯂꯥꯛꯏꯁꯤꯅ ꯏꯃꯥ ꯀꯔꯥꯝꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯤ ꯄꯨꯔꯛꯏꯁꯤꯁꯨꯅꯦ ꯏꯃꯨꯡꯗ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯈꯜꯂꯒꯅꯦ ꯑꯩꯅ ꯄꯥꯏꯔꯛꯄꯅꯦ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯆꯥꯎꯕ ꯅꯪꯁꯨ ꯐꯖꯅ ꯌꯥꯏꯍꯦ ꯁꯅꯥ ꯂꯨꯄꯥ ꯇꯞꯇꯥꯏ ꯄꯨꯔꯛꯑꯒ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯀꯔꯥꯝꯕ ꯂꯩꯇꯦ ꯀꯥꯏꯅ ꯑꯩꯁꯨ ꯍꯌꯦꯡꯃꯛ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪꯗꯨꯗ ꯆꯠꯂꯒꯅꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯂꯧꯔꯨꯗꯕ ꯌꯥꯔꯔꯣꯏ ꯌꯥꯔꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯣ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯕꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯅꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ ꯈꯣꯡꯅꯥꯡꯗꯣ ꯍꯦꯛ ꯎꯕꯒ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯅꯨꯄꯥ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯍꯥꯟꯅꯒꯨꯝ ꯃꯤꯇ꯭ꯔꯪꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯄꯥꯠꯂꯣꯝꯗ ꯄꯣꯔꯣꯡ ꯆꯥꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯁ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯗꯤ ꯑꯩꯗꯤ ꯂꯣꯏ ꯄꯥꯝꯃꯦ ꯁꯤꯗꯤ ꯆꯥꯎꯕꯅ ꯉꯔꯥꯡ ꯄꯨꯔꯛꯄ ꯎꯄꯨ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏ ꯂꯩꯖꯥꯅꯣ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯎꯄꯨ ꯑꯃꯇꯪ ꯍꯥꯟꯅ ꯄꯨꯈꯤꯒꯦ ꯑꯇꯩꯗꯤ ꯃꯊꯪ ꯂꯧꯕ ꯂꯥꯛꯄ ꯑꯗꯨꯅꯤ ꯆꯥꯎꯕꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄ ꯎꯄꯨ ꯑꯃ ꯄꯣꯔꯛꯄ ꯑꯗꯨꯝ ꯍꯥꯏꯅ ꯃꯥꯁꯨ ꯎꯄꯨ ꯑꯃ ꯄꯨꯔꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯄꯣꯔꯣꯡ ꯆꯥꯕ ꯂꯣꯏꯔꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯐꯥꯎꯗꯤ ꯌꯧꯔꯦꯅꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯈꯔ ꯍꯣꯜꯂꯒ ꯂꯣꯏꯔꯦ ꯑꯌꯨ ꯏꯃꯥ ꯍꯩ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪꯗꯨꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁꯅꯥꯁꯦ ꯍꯨꯔꯥꯟꯕ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪꯗꯨꯒꯤ ꯑꯔꯣꯟꯕꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯗꯣꯛꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯊꯥꯗꯣꯛꯈꯤꯕ ꯌꯥꯔꯣꯏ ꯃꯤ ꯆꯥꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯃꯥ ꯑꯃꯗꯤ ꯁꯦꯠꯇꯅ ꯆꯥꯊꯣꯛꯑꯗꯧꯕꯅꯦ ꯑꯩꯅ ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯥꯕꯨ ꯇꯥꯟꯅꯔꯛꯏ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯑꯩꯕꯨ ꯆꯥꯗꯣꯔꯦ ꯎꯃꯪꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯇꯥꯟꯅꯔꯛꯄꯗꯨ ꯂꯦꯞꯈ꯭ꯔꯦ ꯖꯥꯕꯤꯌꯦ ꯀꯥꯟꯅꯗꯦ ꯃꯁꯤ ꯎꯃꯪꯁꯤꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯨꯔꯁꯤ ꯃꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯎꯃꯪꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯔꯦ ꯁꯣꯝꯗꯅ ꯆꯥꯎꯕꯒꯤ ꯃꯃꯥꯟꯅꯕꯗꯣ ꯊꯋꯥꯏ ꯆꯥꯛꯂꯒ ꯂꯩꯔꯝꯃꯤ ꯏꯇꯥ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯁꯅꯥ ꯂꯨꯄꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯨꯁꯜꯂꯝꯗ꯭ꯔꯗꯤꯕ ꯑꯩꯁꯨ ꯅꯪꯗꯧꯅꯅꯦ ꯁꯦꯜ ꯄꯥꯏꯔꯝꯃꯗꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ ꯃꯉꯥꯗ ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ